ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯦꯅꯤ ꯀꯦꯄꯥꯁꯤꯇꯤꯗ ꯑꯣꯏꯕ ꯑꯉꯥꯡꯁꯤꯡꯒꯗꯤ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯂꯩ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯇꯥꯔꯒꯁꯨ ꯑꯟꯗꯔ ꯑꯆꯤꯚꯤꯡ ꯑꯣꯏꯕꯀꯣ ꯌꯥꯝꯅ ꯕ꯭ꯔꯥꯏꯠ ꯑꯣꯏꯇꯥꯔꯒꯁꯨ ꯃꯣꯇꯤꯚꯦꯇꯦꯠ ꯑꯣꯏꯗꯕ ꯑꯗꯒꯤ ꯌꯥꯝꯅ ꯀꯦꯄꯦꯕꯜ ꯑꯣꯏꯇꯥꯔꯒꯁꯨ ꯕꯣꯔꯗ ꯌꯥꯝ ꯑꯣꯏꯒꯟꯕ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯊꯦꯡꯅꯔꯝꯒꯅꯤ ꯀꯨꯞꯅ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯁꯦ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯀ꯭ꯋꯥꯂꯤꯐꯥꯏഡ് ꯑꯣꯏꯔꯦ ꯌꯥꯝꯅ ꯋꯦꯜ ꯇ꯭ꯔꯦꯟ ꯑꯣꯏꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯀꯨꯂꯝꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯤꯕꯦꯂꯞ ꯇꯧꯔꯦ ꯇꯦꯛꯅꯣꯂꯣꯖꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯁꯣ ꯍꯣꯡꯈ꯭ꯔꯤꯁꯦ ꯀꯩꯅꯣ ꯀꯝꯄ꯭ꯂꯦꯟꯗꯤ ꯑꯗꯨꯝ ꯇꯣꯏꯅ ꯇꯥꯏ ꯑꯉꯥꯡꯁꯦ ꯃꯦꯅꯦꯖ ꯇꯧꯕꯁꯦ ꯍꯦꯟꯅ ꯋꯥꯈꯠꯂꯦꯒꯅ ꯍꯥꯏꯕꯁꯦꯀꯣ ꯁꯣ ꯍꯣꯡꯉꯛꯏꯁꯦ ꯀꯩꯅꯣꯅ ꯃꯨꯟꯅ ꯌꯦꯡ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯇꯦꯆꯃꯦꯟ ꯄꯦꯇꯔꯟꯁꯦ ꯑꯦꯗꯜꯁꯤꯡꯒ ꯑꯉꯥꯡꯁꯤꯡꯒ ꯂꯩꯕꯁꯦ ꯁꯤꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯖꯨꯀꯦꯁꯟꯗꯗꯤ ꯌꯥꯝ ꯅꯦꯒꯦꯇꯤቭ ꯏꯝꯄ꯭ꯂꯤꯀꯦꯁꯟꯁꯦ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯅꯣꯂꯦꯖ ꯍꯥꯏꯕꯁꯦ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯅ ꯄꯤꯒꯤ ꯕꯦꯡꯛꯇ ꯀꯣꯏꯟ ꯃꯊꯪ ꯍꯥꯞꯆꯤꯟꯕ ꯑꯗꯨꯃꯥꯏꯅ ꯍꯥꯞꯆꯤꯟꯕ ꯌꯥꯕ ꯄꯣꯠ ꯑꯃꯗꯤ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯦꯟ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯅꯧꯕ ꯄꯣꯠ ꯇꯝꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯗꯦ ꯁꯨꯗ ꯍꯦꯞ ꯑ ꯋꯤꯂꯤꯡꯅꯦꯁ ꯇꯨ ꯂꯔꯟ ꯑꯗꯩ ꯈꯪꯗꯕ ꯄꯣꯠꯇ ꯏꯟꯇꯔꯦꯁ ꯂꯩꯕ ꯑꯗꯒꯤ ꯑꯔꯥꯟꯕ ꯄꯣꯠꯇ ꯁꯦꯝꯗꯣꯔꯛꯅꯕꯒꯤ ꯑꯣꯄꯟꯅꯦꯁ ꯑꯗꯩ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯔꯛꯅꯕꯒꯤ ꯑꯣꯄꯟꯅꯦꯁ ꯑꯗꯩ ꯈꯤꯇꯪ ꯔꯤꯁꯛꯀꯨꯝꯕ ꯈꯔ ꯂꯧꯅꯤꯡꯕ ꯑꯁꯤꯒꯨꯝꯕ ꯐꯦꯛꯇꯔꯁ ꯃꯌꯥꯝꯁꯤꯡꯗ ꯄꯨꯟꯁꯤꯜꯂꯒ ꯊꯣꯛꯂꯛꯄ ꯑꯥꯎꯠꯀꯝ ꯑꯃꯅꯦ ꯑꯩꯈꯣꯏꯅ ꯇꯤꯆꯦꯕꯤꯂꯤꯇꯤ ꯍꯥꯏꯗꯤ ꯍꯩꯅꯤꯡꯕ ꯇꯥꯛꯄ ꯌꯥꯕ ꯑꯉꯥꯡ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛꯁꯦ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯦꯜꯗꯤ ꯑꯣꯏꯕ ꯑꯦꯇꯦꯆꯃꯦꯟ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯗꯤ ꯑꯦꯗꯜꯇꯨꯒ ꯑꯉꯥꯡꯗꯨꯒ ꯌꯥꯝ ꯑꯐꯕ ꯃꯔꯤ ꯑꯃ ꯂꯩꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯐꯦꯛꯇꯔꯁꯤꯡꯁꯦ ꯃꯔꯤ ꯑꯐꯕ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯕ ꯑꯦꯇꯦꯆꯃꯦꯟ ꯑꯃ ꯂꯩꯔꯛꯄ ꯀꯥꯟꯗꯗꯤ ꯂꯣꯏꯅꯃꯛ ꯑꯦꯟꯍꯥꯟꯁ ꯇꯧꯋꯤ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯇꯤꯆꯦꯕꯤꯂꯤꯇꯤꯒꯤ ꯐꯦꯛꯇꯔꯁ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯤꯌꯔ ꯑꯣꯔꯤꯌꯦꯟꯇꯦꯠ ꯑꯣꯏꯕ ꯑꯉꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏ ꯃꯃꯥꯟꯅꯕ ꯃꯁꯨꯡ ꯃꯃꯥꯟꯅꯕꯗ ꯑꯣꯟꯁꯤꯟꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯃꯈꯣꯏꯗ ꯍꯦꯟꯅ ꯑꯦꯇꯦꯆ ꯑꯣꯏꯕ ꯑꯉꯥꯡꯁꯤꯡ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ it's really hard for us to do that. ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡ ꯌꯣꯛꯏꯕ ꯀꯜꯆꯔꯁꯤꯗꯤ ꯌꯥꯝꯅ ꯄꯤꯌꯔ ꯑꯣꯔꯤꯌꯦꯟꯇꯦꯠ ꯑꯣꯏꯕ ꯀꯜꯆꯔ ꯑꯃꯗꯅꯤ ꯌꯣꯛꯏꯁꯦ ꯄꯤꯌꯔ ꯑꯣꯔꯤꯌꯦꯟꯇꯦꯠ ꯑꯣꯏꯕ ꯑꯉꯥꯡꯁꯤꯡꯗꯗꯤ ꯉꯁꯥꯏꯒꯤ ꯇꯤꯆꯦꯕꯤꯂꯤꯇꯤꯒꯤ ꯐꯦꯛꯇꯔꯁ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅ ꯑꯟꯗꯔꯃꯥꯏꯟ ꯇꯧꯋꯦ ꯑꯗꯨꯗꯨꯅ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯛꯄ ꯌꯥꯗꯦ ꯇꯥꯛꯄ ꯌꯥꯗ꯭ꯔꯕ ꯍꯩꯍꯟꯕ ꯌꯥꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯇꯤꯆꯤꯡꯗ ꯈꯛꯇꯪ ꯐꯣꯀꯁ ꯇꯧꯕꯒꯤ ꯃꯍꯨꯠꯇ we should work on that attachment, we should work on that relationship. ꯑꯗꯨꯒꯤꯗꯃꯛꯇꯅ ꯑꯦꯛꯁꯄꯔꯠꯁꯤꯡ ꯂꯩꯔꯤꯁꯦꯀꯣ so talk to them, seek help, professional help, work on the relationships ꯍꯥꯏꯅꯤꯡꯉꯤ